Image Powder Ming Tabiri Sumbu Surbala Kurumzari, Nasigi Maruba Pau Pizari. Miam the Sarkarasi Yari Haiba Kanganaba House, the motion of confidence put open High Chief Minister NBN High Grade. District Hospital Thobal Amukana Matoto Hokre. Loinana State Taruki Chief Minister Singa Ising Chowki Matanda Prime Minister Narendra Modi Gawari Sanakre. Paumujakana Pizari. Chief Minister N. Birena Haikre, BJP Luchingba Sarkar si Chahi Ahunga Tha Manga Mapung Fare, Adubo, Sarkar Sigi Manungda, Party Sigi Manungda, Imu Manungi Oiba, Nungainadaba, Sarkar Paiba Party Marakta, Nungainadaba Leba, Madi Miam, the Sarkar si Yari Haiba Kanganaba House, the motion of confidence Putopani. Wafamasi ngasi Manipur Vidhan Sabha Taramathu Shuba Nomagi Oiba Nongzumi Famgi agenda Oikiba motion of confidence da N Birena Sabada Sarkar Sida Thazaba Lady Haina Fundokibani. Chief Minister Namaka Taraduna motion of confidence asi Pukatlibasi Haukiba Matam Karagi Mamangda BJP na Luchingba Sarkar si Pangal Changing Toduna Makatana Laitaba Yagadra Yaroidra Haiba Wafam Kayana opposition party na tatana Fundokpadagi motion of confidence asi Sabada Putopani. Ngasi sa thariba ayuki mifamgi obituary reference hekloibaga opposition gi luchingba o ibo bina ngasi agenda leiribasigi mamangda Sarkana no confidence motion of confidence haina khanasi haibada sabada charana bakhara thoki adubo speaker gi ruling da rule number 355 ki matung inna ngasi gi agenda sing asi semkhibani haiba wafam da speaker ga opposition ga awai khum kaya tawraba matung agenda da chathaki Thazabagi motion Pukat Aduna Chief Minister na Haikibada Manipura Sarkar asi Lairakpadagi Chingtam Nuksinadana Lairamba Nuksinare Anaba Kaya CMHT ka na Layambadagi Mumon Nokle Barak Makuthong Loirakle Prime Minister na Handakta Lupa Karol Lising Ahum Manipur Water Project Atay Chakhat Lambida Mangzil Tari Hairi Ngasigi mifamda matam amagi Manipurgi Governor Oramba Laikidraba Bet Marwa Hanagi Vidhan Sabhagi member ani Dr. L. Chandramani Amadi Deni Saizana Laikidabada House ki Luchingbasu Oiriba Chief Minister N. Biren Amadi Opposition ki Luchingba Sri O. Ibubina Laikidraba Singi Matik Magunbo Singtha Bagalwenana Sabana Minute Ani Tumina Laiduna Awab Fungdoki. COVID-19 pandemic mari lainana ngasi August 10 gi nungtil po ni faawda laikiba quarantine center summary report ki matung inna district asida COVID-19 confirm case chama marifu mari sukre narubudagi fakraba masingna chama supna nipan active case na miyoi humputra taruk lairi district asida hangba quarantine center singna ngasi nungtil faawda mapandagi changlakba inmate lisingani chawnga tara humdoi quarantine tawrabada inmate lisingani chamri marifu taruk disaster kre hauze inmate Taret quarantine tawduna lairi Kakching district oina apunba miyoi Lishing ahum chatru humfu humdoi COVID-19 test tawnaba sample lawduna laboratory da thabada miyoi lishing ahum chatru taramathoi gi report lakle miyoi kuntarukina pending da lairi aduga miyoi tarani thoi gi sample lawgadaba watli active case ta lairiba miyoi humputra taruki manungda miyoi kunmathoi di COVID care center Kakching da thamdi aduga district asida containment zone mafam manga lairi Hauze COVID-19 laichat pak sana sandorokliba asida tongan ba laikai gi miyamna masa gi laikai da laina ase sandoroktana bagi checksin thawang laukhatnari hairiba checksin thawang asigi saruk am oina ngasi Imphal West ki Khumbong ngairangwam amadi khaidem dasu pak sana sanitize tawbagi thabak paikhatki Khumbong Indian gi manager Jiten gi meeting makhada namit mangani chupna Khumbong bazar gi mafam sing Khumbong PIC Ngairangbam amadi Khaidem gi Kaithel Singh gi mafam singda hidak kapthokpagi thabak chathakibani Thangmaiban United Club ki General Secretary ki Charol da Thangmaiban apunbagi oina atopa laibaktagi lakpa non Manipuri sing construction worker labor amadi ministry sing laikai se da changlakpada athingba thamle hairi
ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ COVID-19 ꯒꯤ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯡꯈꯠꯂꯛꯄ ꯂꯩꯀꯥꯏ ꯑꯌꯥꯝꯕ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟ ꯑꯣꯏꯔꯛꯄꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯌꯨꯝꯕꯨꯁꯤꯡꯅꯁꯨ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯆꯪꯂꯛꯄ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯀꯟꯇꯦꯛ ꯇꯧꯗꯨꯅ ꯊꯕꯛ ꯁꯨꯍꯟꯕꯁꯤꯡ ꯂꯦꯞꯄꯤꯔꯣ꯫ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯑꯊꯤꯡꯕ ꯑꯁꯤ ꯁꯧꯒꯠꯄꯤꯌꯨ꯫ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕ SOP ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯉꯥꯛꯅ ꯆꯠꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ COVID-19 ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSF ꯗꯤꯁꯇ꯭ꯔꯤꯛ ꯀꯝꯃꯤꯇꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSF ꯗꯤꯁꯇ꯭ꯔꯤꯛ ꯀꯝꯃꯤꯇꯤ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ A. ꯔꯥꯖꯤꯕ ꯃꯤꯇꯩꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯧꯖꯤꯛ ꯂꯨꯔꯕ ꯑꯃꯗꯤ ꯀꯤꯅꯔꯕ ꯂꯩꯅꯥ COVID-19 ꯒꯤ ꯃꯇꯝ ꯑꯁꯤꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥꯅ ꯒ꯭ꯔꯨꯞ ꯖꯤꯔꯤꯕꯥꯝꯒꯤ ꯅꯤꯡꯁꯤꯡꯈꯨꯜ ꯔꯕꯔ ꯕꯥꯒꯥꯟ ꯑꯃꯗꯤ ꯂꯩꯁꯥꯕꯤꯊꯣꯜꯗ ꯂꯩꯕ ꯋꯥꯇꯔꯐꯣꯜꯗ ꯆꯥꯛ ꯆꯥꯅꯕ ꯄꯤꯛꯅꯤꯛꯒꯨꯝꯕꯒꯤ ꯐꯣꯇꯣꯁꯤꯡ ꯑꯞꯂꯣꯗ ꯇꯧꯗꯨꯅ ꯅꯍꯥ ꯀꯌꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯕꯤꯗꯅꯕ MSFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ताना ꯍꯥꯏꯈꯤꯕꯗ ꯑꯁꯨꯝꯅ ꯅꯍꯥ ꯀꯌꯥꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯄꯦꯔꯦꯟꯠꯁꯤꯡꯅꯁꯨ ꯇꯧꯍꯟꯗꯅꯕ ꯇꯧꯕꯤꯌꯨ꯫ ꯃꯈꯥ ताना ꯅꯍꯥ ꯀꯌꯥꯅ ꯑꯁꯨꯝꯅ ꯃꯈꯥ ꯆꯠꯊꯔꯛꯂꯕꯗꯤ MSFꯅ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯂꯧꯔꯛꯄ ꯌꯥꯏ꯫ ꯃꯁꯤꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯒꯥꯔꯖꯤꯌꯟ ꯑꯃꯗꯤ ꯄꯦꯔꯦꯟꯠꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ S. ꯁꯟꯖꯣꯏ ꯁꯤꯡ ꯑꯦꯁꯤꯁꯇꯦꯟꯠ ꯐꯥꯏꯅꯥꯟꯁꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯅꯍꯥ ꯀꯌꯥꯅ ꯂꯕꯔ ꯕꯒꯥꯟꯗ ꯋꯥꯇꯔꯐꯣꯜꯗ ꯑꯃꯗꯤ ꯅꯤꯡꯁꯤꯡꯈꯨꯜꯗ ꯑꯩꯈꯣꯏ ꯄꯨꯟꯗꯨꯅ ꯑꯩꯈꯣꯏ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯃꯗꯤ ꯄꯤꯛꯅꯤꯛ ꯇꯧꯕ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯐꯦꯁꯕꯨꯛꯇ ꯋꯥꯆꯞꯇ ꯊꯦꯡꯅꯖꯩ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯇꯝꯁꯤꯒꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤꯒ ꯌꯥꯝꯅ ꯆꯨꯅꯗꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSF ꯗꯤꯁꯇ꯭ꯔꯤꯛ ꯀꯝꯃꯤꯇꯤ ꯖꯤꯔꯤꯕꯥꯝꯅ ꯇꯧꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯗ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯗꯣꯛꯇꯔ ꯌꯥꯎꯅ ꯁ꯭ꯇꯥꯐ ꯀꯌꯥ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄ ꯌꯥꯎꯕꯅ ꯃꯃꯥꯡ ꯊꯥꯒꯤ 23ꯇ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ MS ꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯊꯧ ꯂꯦꯞꯇꯨꯅ ꯂꯩꯔꯛꯄ ꯑꯗꯨ ꯉꯁꯤꯗꯒꯤ ꯃꯍꯧꯁꯥꯒꯨꯝ ꯃꯊꯧ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯣꯛꯇꯔ C.H. ꯃꯦꯝꯆꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯗꯣꯛꯇꯔ ꯈꯔ ꯌꯥꯎꯅ ꯄꯨꯟꯅ ꯁ꯭ꯇꯥꯐ 10 ꯔꯣꯝ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄ ꯑꯃꯗꯤ ꯃꯈꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯕꯅ ꯇꯉꯥꯏꯐꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯅꯨꯃꯤꯠ 15ꯅꯤ ꯔꯣꯝ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ DC ꯊꯧꯕꯥꯜꯒ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯇꯉꯥꯏꯐꯗꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯅꯕ ꯐꯤꯔꯦꯞ ꯂꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯥꯐꯀꯤ ꯑꯋꯥꯠꯄ ꯈꯔ ꯂꯩꯔꯤꯕꯅ ꯇꯉꯥꯏꯐꯗꯕ ꯏꯃꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯈꯛꯇꯃꯛ ꯃꯊꯧ ꯇꯧꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯕ꯭ꯂꯤꯛꯁꯤꯡꯅ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯏꯃꯔꯖꯦꯟꯁꯤꯒꯤ ꯀꯦꯁꯇꯃꯛ ꯂꯥꯛꯄꯤꯌꯨ꯫ ꯂꯥꯛꯄꯤꯕ ꯃꯇꯝꯗ SOP ꯉꯥꯛꯅ ꯃꯤ ꯌꯥꯝꯕꯤꯗꯅ ꯑꯃꯗꯤ ꯃꯥꯁꯛ ꯎꯞꯇꯨꯅ ꯂꯥꯛꯄꯤꯅꯕ MS ꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯍꯥꯟꯅꯒꯨꯝ ꯃꯊꯧ ꯇꯧꯔꯦ ꯇꯥꯕꯗ ꯑꯅꯥ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯕꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯄꯦꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯇꯨꯡꯗꯁꯨ ꯌꯥꯔꯤꯕꯃꯈꯩ ꯊꯣꯡ ꯂꯣꯟꯕꯤꯗꯅꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ COVID-19 ꯂꯥꯟꯊꯦꯡꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯐ꯭ꯔꯟꯠꯂꯥꯏꯟꯗ ꯃꯊꯧ ꯇꯧꯔꯤꯕ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯊꯧ ꯇꯧꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯉꯁꯤ ꯕꯨꯕꯣꯟ ꯇꯦꯛꯅꯤꯀꯦꯜ ꯑꯦꯟꯗ ꯁ꯭ꯀꯤꯜ ꯗꯦꯚꯦꯂꯞꯃꯦꯟꯠ BTSD ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯆꯦꯌꯔꯃꯦꯟ ꯅꯥꯎꯔꯦꯝ ꯅꯕꯆꯟꯗ꯭ꯔꯅ ꯐꯦꯁ ꯃꯥꯁꯛ ꯑꯃꯗꯤ ꯍꯦꯟꯗ ꯁꯦꯅꯤꯇꯥꯏꯖꯔ ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ꯫ ꯕꯨꯕꯣꯟ ꯇꯦꯛꯅꯤꯀꯦꯜ ꯑꯦꯟꯗ ꯁ꯭ꯀꯤꯜ ꯗꯦꯚꯦꯂꯞꯃꯦꯟꯠ BTSD ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯆꯦꯌꯔꯃꯦꯟ ꯅꯥꯎꯔꯦꯝ ꯅꯕꯆꯟꯗ꯭ꯔꯅ ꯐ꯭ꯔꯟꯠꯂꯥꯏꯟꯗ ꯃꯊꯧ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯇꯦꯡꯕꯥꯡ ꯄꯤꯕꯤꯔꯛꯄ ꯑꯁꯤꯕꯨ SB ꯚꯤꯛꯇꯣꯔꯤꯌꯥ ꯌꯦꯡꯈꯣꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ COVID-19 ꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯆꯠꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ COVID-19 ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯄꯨ ꯑꯩꯈꯣꯏꯕꯨ ꯁꯦꯅꯤꯇꯥꯏꯖꯔ ꯑꯃꯗꯤ ꯃꯥꯛꯁ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯅꯕꯆꯟꯗ꯭ꯔꯅ ꯉꯁꯤ ꯄꯨꯂꯤꯁꯀꯤꯗꯃꯛ ꯄꯤꯕꯤꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯩꯕ ꯑꯃꯗꯤ ꯀꯦꯖꯨꯋꯦꯂꯤꯇꯤꯁꯨ ꯈꯔ ꯌꯥꯎꯔꯛꯄ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯀꯟꯁꯤꯗꯔꯦꯠ ꯑꯣꯏꯕ ꯖꯦꯁꯆꯔ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯛ ꯌꯨ꯫ ꯐꯦꯁ ꯃꯥꯁꯛ ꯑꯃꯗꯤ ꯍꯦꯟꯗ ꯁꯦꯅꯤꯇꯥꯏꯖꯔ ꯑꯗꯨ MD ꯅꯥꯖꯤꯃꯨꯗꯤꯟ ꯎꯄ ꯑꯙ꯭ꯌꯛꯁ ꯀꯛꯆꯤꯡ GP MD ꯃꯨꯈꯤꯃꯨꯗꯤꯟ ꯄ꯭ꯔꯙꯥꯟ ꯄꯂꯦꯟ GP ꯑꯃꯗꯤ KSS ꯄ꯭ꯔꯀꯥꯁ ꯏꯟꯁꯄꯦꯛꯇꯔ ꯁꯣꯔꯥ ꯀꯃꯥꯟꯗꯣꯗꯁꯨ ꯈꯨꯠꯁꯤꯟꯅꯈꯤ꯫
ꯃꯃꯥꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯗ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯎꯅꯕꯒꯤ ꯇꯥꯟꯐꯝꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯎꯅꯕ ꯂꯥꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯅ ꯊꯧꯁꯥꯕꯤꯗꯕꯗꯒꯤ ꯂꯩꯈꯤꯗꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯕ ꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 2:20 ꯇꯥꯕꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔꯁꯤꯡꯅ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯉꯥꯡ ꯎꯅꯍꯟꯈ꯭ꯔꯦ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯏ ꯄꯥꯛꯅ ꯑꯉꯥꯡ ꯎꯅꯈꯤꯕ ꯑꯗꯨ ꯂꯤꯂꯣꯡꯗꯒꯤ ꯔꯦꯁꯃꯥ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯅꯧꯅ ꯐꯪꯖꯕ ꯑꯉꯥꯡ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯎꯅꯈꯤꯕ ꯃꯆꯥ ꯑꯗꯨ KG 3.25 ꯂꯨꯝꯃꯤ꯫ ꯃꯍꯥꯛ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯀꯣꯚꯤꯗ ꯋꯥꯔꯗꯇ ꯑꯣꯕꯖꯥꯔꯚꯦꯁꯟ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯟꯗꯛꯇ ꯀꯥꯄꯥꯠꯂꯤꯌꯨ ꯀꯥꯃꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯎꯅꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥꯗ ꯆꯪꯖꯔꯨꯕꯗ ꯆꯪꯖꯐꯝ ꯄꯤꯗꯕꯗꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯤꯅ ꯔꯤꯝꯁ ꯗꯣꯛꯇꯔꯁꯤꯡꯅ ꯃꯥꯏ ꯄꯥꯛꯅ ꯑꯉꯥꯡ ꯎꯅꯈꯤꯕꯅꯤ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯤꯔꯥ ꯀꯕꯨꯏꯒꯤ ꯆꯦꯔꯣꯜꯗ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄꯁꯤꯡꯗ ILP ꯄꯥꯁ ꯄꯤꯕ ꯂꯦꯞꯄꯨ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯊꯧ ꯈꯪꯗ꯭ꯔꯦ ꯇꯥꯛꯆꯕꯅꯤ꯫ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯗ ILP ꯄꯥꯁ ꯄꯤꯕꯁꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯔꯆ 19ꯗꯒꯤ ꯂꯦꯞꯈꯤꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝꯅ ꯖꯨꯂꯥꯏ 12ꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯄꯤꯕ ꯍꯧꯈꯤ꯫ ꯃꯁꯤꯗ ꯇꯝꯄꯥꯛꯀꯤ ꯂꯨꯞ ꯀꯌꯥꯅ ꯄꯥꯁ ꯄꯤꯕ ꯈꯨꯗꯛꯇ ꯂꯦꯞꯅꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯄꯥꯁ ꯄꯤꯔꯤ꯫ ꯐꯦꯗꯔꯦꯁꯟ ꯍꯥꯎꯃꯤꯅ ꯃꯤꯌꯥꯝꯗ ꯊꯝꯖꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯁ ꯄꯤꯕ ꯂꯦꯞꯄꯨ ꯍꯥꯏꯕꯁꯤꯃꯛ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯗ꯭ꯔꯦ, ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯔꯛꯇ꯭ꯔꯦ ꯎꯠꯊꯣꯛꯆꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯀꯗꯥꯏꯗ ꯊꯝꯃꯤ, ꯀꯅꯥꯅ ꯃꯤꯇꯣꯞꯁꯤꯡꯗ ꯊꯕꯛ ꯄꯤ, ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪꯗ ꯆꯪꯍꯜꯂꯤ, ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ILP ꯁꯤꯁꯇꯦꯝ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯊꯧ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯂꯕ ꯍꯥꯟꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯦꯞꯁꯤꯟꯈꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯁꯤꯡ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ, ꯗꯤꯄꯣꯔꯠ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯄꯥꯁ ꯄꯤꯍꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯗ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯔꯦꯠ ꯍꯦꯟꯒꯠꯄ ꯅꯠꯇꯕꯤꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯁꯦꯟꯁꯁ ꯄꯣꯄꯨꯂꯦꯁꯟ ꯌꯦꯡꯁꯤꯟꯗꯅ ꯂꯩꯔꯤ꯫ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯇꯕꯁꯤ ILP ꯁꯤꯁꯇꯦꯝ ꯆꯠꯅꯕꯒꯤ ꯀꯥꯟꯅꯕ ꯃꯥꯡꯍꯟꯕꯅ ꯂꯩꯉꯥꯛ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯊꯨꯕꯗ ꯂꯩꯉꯥꯛꯅ ILP ꯁꯤꯁꯇꯦꯝ ꯕꯦꯡꯒꯥꯔꯤꯁꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯒꯨꯂꯦꯁꯟ 1873ꯗ ꯌꯥꯎꯔꯤꯕ ꯃꯆꯥꯛꯁꯤꯡꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟꯒꯤ 5 ꯋꯥꯔꯜꯗ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯗ ꯕꯤꯍꯥꯔꯒꯤ ꯆꯝꯄꯥꯔꯥꯟꯗꯒꯤ ꯍꯧꯔꯒ 2 ꯑꯣꯛꯇꯣꯕꯔ 2020 ꯐꯥꯎꯕ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯆꯠꯊꯒꯗꯕ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯊꯧꯔꯝ ꯒꯥꯟꯙꯤꯌꯥꯟ ꯀꯂꯦꯛꯇꯤꯚ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯊꯥ ꯑꯁꯤꯒꯤ 9 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯍꯧꯗꯨꯅ ꯏꯛꯇꯥ ꯄꯔꯤꯁꯗ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ 8 ꯌꯥꯎꯅ ꯊꯧꯃꯤ 9ꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 4ꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯏꯛꯇꯥ ꯄꯔꯤꯁꯗꯀꯤ ꯂꯨꯆꯤꯡꯕ ꯔꯥꯖꯥꯒꯣꯄꯥꯜ PV ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯖꯤꯜꯀꯥꯔ ꯍꯥꯔꯤꯁꯀꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ 10ꯗ ꯑꯦꯛꯇꯤꯚꯤꯁꯠ ꯆꯅꯤ ꯍꯦꯟꯕꯅ ꯃꯌꯨꯝꯗ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯁꯥꯝ, ꯕꯤꯍꯥꯔ, ꯓꯥꯔꯈꯟꯗ, ꯆꯠꯇꯤꯁꯒꯔ, ꯑꯣꯔꯤꯁꯥ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ, ꯔꯥꯖꯁꯊꯥꯟ ꯑꯃꯁꯨꯡ ꯀꯦꯔꯂꯥꯗ ꯄꯨꯡ 24ꯒꯤ ꯑꯣꯏꯕ ꯈꯨꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯣꯔꯦ ꯍꯩꯅꯧꯃꯈꯣꯡ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 7ꯗ ꯂꯣꯀꯦꯜ ꯌꯦꯟ 50ꯔꯣꯝ ꯍꯟꯗꯛ ꯅꯨꯃꯤꯠ 5-10ꯅꯤ ꯑꯁꯤꯗ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯌꯦꯟꯁꯤꯡ ꯑꯗꯨ ꯂꯨꯈꯣꯏ, ꯑꯃꯨꯆꯧ ꯑꯃꯗꯤ ꯗꯦꯕꯦꯅ ꯃꯥꯒꯤ ꯌꯨꯝꯗ ꯌꯣꯛꯆꯕ ꯌꯦꯟꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯃꯄꯨꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯌꯦꯟꯁꯤꯡ ꯑꯗꯨ ꯅꯣꯡꯃ ꯅꯤꯅꯤ ꯅꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯌꯦꯡꯒꯣꯜꯁꯤꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯌꯦꯟ ꯀꯌꯥ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯌꯦꯡꯁꯤꯟꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯃꯤꯗꯤꯌꯥꯗ ꯊꯝꯂꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ 74ꯔꯛ ꯁꯨꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯑꯣꯒꯁꯠ 15, ꯏꯪ 2020ꯒꯤ ꯊꯧꯔꯝꯕꯨ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯔꯤꯚꯣꯂꯨꯁꯅꯔꯤ ꯐ꯭ꯔꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ UPRFMꯅ ꯑꯣꯒꯁꯠ 13ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯑꯣꯒꯁꯠ 15ꯒꯤ ꯑꯉꯟꯕ ꯄꯨꯡ 1ꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯄꯨꯡ 16ꯀꯤ ꯑꯣꯏꯕ ꯇꯣꯇꯦꯜ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯪꯂꯩꯄꯥꯛ ꯄꯨꯝꯕꯗ ꯀꯧꯈ꯭ꯔꯦ꯫ ꯀꯪꯂꯩꯄꯥꯛꯀꯤ ꯄꯨꯋꯥꯔꯤ, ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯍꯟꯊꯣꯛ ꯌꯥꯎꯗ꯭ꯔꯕ ꯏꯟꯗꯤꯌꯥꯒꯤ 74ꯔꯛ ꯁꯨꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯂꯣꯏꯂꯝꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯏꯆꯠꯁꯤꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯅꯪꯗꯨꯅ ꯑꯋꯥꯕ ꯈꯥꯡꯂꯤꯕ ꯃꯤꯌꯥꯝꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯕꯣꯏꯀꯣꯠ ꯇꯧꯕꯤꯗꯨꯅ ꯂꯩꯅꯕ UPRFMꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫
Strike asibo miyamna saugatpiduna miyamna sintha punamak lepiu adubu strike asigi manungda miyoibagi punsi kanbaga mari lainaba hiramsing ana iyek mai ising amadi essential servicing di konseloi haina so cherosina makatarakli Ishing isauna sokhalaba state taruki chief minister singa warisana duna state sing aduda oiriba fibam sing prime minister Narendra Modi na hangre state sing adudi Assam Bihar Uttar Pradesh Maharashtra Kerala amasung Karnataka ni unakiba aduda defense minister health minister amadi mari lainaba ministry sing amadi organization singi secretary sing su saruk yaki central amadi state sing aduga kusamnana thabak tawminanaba PM Modi na panki haukiba chahi singdagi India Meteorological Department amasung Central Water Commission na nongchinggi matangda pau piduna lakli haiba wafam so PM Modi na phongdoki nong tabagi changi matangda da natana tangdangba wafam sing adu khangdoknabagi wafam so kanna hotnari hairi PM Modi na makata na haikibada ising ichauna sokhalaba sing kanbada COVID-19 ki fibam su munna yengsingadabani haksagi yengduna face mask soidna uphangadabani hand sanitization tawgadabani physical distance thamgadabani haiki ichangna sokhalaba state singe chief minister singna state singe fibam tamki makoina short term amade long term gi oina lokhatgadaba kaya su suggestion tawki tungan ba khudong chadaba sing thoklakpada madu thengnabada kankhat hanaba thabak thoram kaya center na state singda mateng pigani haiki Leibak asegi President Su Oyamba Pranab Mukherjee COVID-19 positive oire hairi wafamase mahak masamak na Twitter da thadorokhibaga loinana haukiba numit 8 ni asida mahak naknarubasing miyamdagi tongana leibinaba amadi test tawthoknaba phongdokhi ningsingba yai Pranab Mukherjee leibak asegi President oina Englishing ni 12 dagi Englishing ani 18 fawba famasi puramki Indian hockey team ge forward sanaba Mandeep Singh COVID-19 positive oire laichat asina naba national player Mandeep Singh na taruk subani jahi kun manga suraba Jalandhar dagi hockey sanaroi asi atopa player mangaga Bengaluru da Dr. Singh na layengli Sagi National Center of Excellence da Bengaluru da thasigi kundagi pangthokadoriba national camp ta saruk yagadaba player kunga Mandeep Singh ga COVID-19 test tobada mahak COVID-19 positive oiramkhibani adubo mahak asymptomatic oiri haina sagi statement amana hairi Sushant Singh Rajput sikhibagi maramda mahak apokpana Riya Chakraborty gi mathakta thangatlakhiba complaint case adugi matangda Riya na Supreme Court da anishuba petition file tawkhre mise adugi matangda hauzik thijinbagi thabak chatharibani Rajput ki misigi matangda Riya bu maral siribani Rajput ki imung manungda natana media na su maral sibire haina Riya na phongdoki mise adugi matangda mahak baligi sa oiragadra haibagi akiba pokle haina su phongdoki Case adu Patna dagi Mumbai da transfer tawhanbinaba Riya na hana thakiba petition adu Supreme Court na hauzik hearing chatharibani maragasida media na witnessing bo cross examination chathaduna lairi haiki 2G scam amasung talwar murder case da media na mara sikhiba miyosing court na waigal chatharaba matungda mara laiti haina right pikhiba lai haiba wafam singsu Riya gi petition da palli hairi Sushant Singh Rajput sikhrabagi matungda Riya na senpam kaya lepsili haibaga mari lainana Enforcement Directorate na su Riya bu wahang pahon chathakre masigumba thigatpa asina Rajput ki misigi matangda karigumba langla langjin amata su phangbangamde haina Riya na phongdoki World Wrestling Entertainment WWE gi legend ama ngasi laikhidre James Harris Kamala hairaga thoidokna khangnaba WWE ge former wrestler ase Englishing ani taramathoi dagi masagi anaba kaya ama lanthengna lakhibani James Harris masagi chahi 63 sukre WWE na Harris laikhidabada Harris ki imung manung marup mapang singda awaba saruk yarakli WWE legend Hulk Hogan so Harris na laikhidabada awaba phongdorakre aroibada maroiba pau muna pizari Miyamna sarkar asi yari haiba khanganaba house da motion of confidence puthokpani haina chief minister N Biren haikre District Hospital Thobal amukhana mathok tawba hokre loinana state taruki chief minister singa ising ichau gi matangda prime minister Narendra Modi ga wari sanakre ngasigi damak tadi pawda matang sida loijari miyeng tabiri basingbo amukana khramjari